Akaswani Imphal, Ningthoukhongjam Suni na pau pazari, ahanbada maroiba pau. Okram Henry Singbu Wangkai Kendra gi mihut oina khankiba adu satnararoi, Yumkham Irabona Kendra dugi MLA oiragani haina High Court of Manipur na rai pikre. April 19 dagi di Rajya State changlakpa COVID negative oibagi report sungsoi shoidana loinarakna ba sarkar na haire. Amasung National Eligibility Cum Entrance Test Postgraduate Examination isingani kunmathoi ethokre. Lebagasida COVID-19 gi laitat amuna sandorokliba asigi yenglaga section ba watpagi thawong sing tokpinaba haijari tangai fadaba sexual thawang sing ngangna chatpaga loinana sahi nifu manga gi mathakta leiba mioi khudingmak sungsoi shoidana vaccine kapthokpiu yumdagi hek chathokpada face mask upiu mi amaga gi marakta foot taruk lapna leibiu mai mit amadi khutcha toina hamdoktuna tarutana na thambiu haujik mapungoiba pau Taramathui Suba Manipur Vidhan Sabha gi Mikhalda Okram Henry Singbu Wakai Kendra gi mihut oina khankiba du satnararoi. Mikhal aduda mirep oikiba Yumkham Irabona Kendra dugi MLA oiragani haina ngarang High Court of Manipur na rai pikre. Mikhal aduda Kendra dugi mirep oikiba Yumkham Irabot Singh na tharakpa wakat ki bichar court asigi single bench amada chatharaba matungda madugi rai lauthokladuna Justice MB Muralidharan na hai Mikhala to the Mirep Oikibo Okram Henry na Election Commission da around the affidavit picket ki Maramaduna Mikhala to the Henry Kari Hadbadu Chanavayaroi. Case Adugi Prisoner Yumkham Irabot Singna Kafam Tui Haraduna Siri Irabona Wankai Bidan Sabak Kendra MLA Oiragani Haiba Rai Taki. Raja Sida Mapandigi Changlapamio Kudingmag April Tarani Pandagidi Sungsoi Shoidana COVID negative Oi Haibagi report Loina Kadabani Haina Rajagi Health and Family Welfare gi Deputy Secretary na thopa Cherola mana hairi Cherol aduna hai kanagumba mioi ama Rajya se changlaki hairabadi Rajya se yorokadaba pung humbudani thoi phawbugi manung deloba COVID-19 negative oi haibagi report loinarakadabani Lanmi amasung CFPF unit sing asu makhoi gi personnel sing Manipur da changlak tingai mamangda COVID-19 test taunaba su khangan khre Maraga sida Manipur da ngarang mioi chanipa ni phumapan test tawbada mioi 19 COVID-19 positive oiba thengaki hauzik Rajya sida active case samani phumathoi leiri Rajya gi COVID-19 command control room na ngarang numidang wairam thokiba cherola mada hai nauno positive oikiba mioi sing adu Imphal West gi tara Churachandpur gi mari Bisnupur Kakching Kangpokpi amasung Thobal gi amamamni Imphal airport ngarang punna passenger chama kuntare test tawbada COVID-19 positive oiba mioi ani thengaki hauzik Rajya sigi apunba positive case ki masing lising kunma panchanga hudama pansure Haukiba pungkun marida COVID ki anaba mioi tara naba phaduna discharge tawkibaga loinana laina asigi naba phakiba migi masing lising kun mapan sumna humpuni thoi sure naba pharakpugi changchada marpudani pandasmik ani mangani Thobal Police Commando na akang naba paw ma phangbadagi SP Dr. S Ibomsagi luching makhada wangbal khongnang makhongda sarok singthi bohumgi thabak chathabada alto car amaga ecoven amaga sek tawbada heroin number 4 gram Sahum Humbuda Mangarum Fare Hari, Gari Singadu the Tonglak Pamu Mari Sufare, Parba Musing Amadi Polam Singadu, Thobal Police Station the Sinakri Hari. Kudipan Super Sector Yasam Rifles and Sinduna Sadik Tampak Tangarang, Lunan Bigi Tauram, Varat Amrut Mohotsa Pantokre, Toramatu the Kunjasinda, Lulana Lebitangai Padavuning Tina Kangan Bagalunana, plastic, polythene Masung, plastic bottle Guma Polam Singna, Haksang the Son Magimatanga Su, Paptanki, Toramatu the volunteer Yankaina, Sawyaki. Amarumda, Mapal Super Sector Yasam Rifles na Imphal West ki Thongam Lekai da Draki Mayukta Rally amasung Miyambu Bhab Thandagi Thoram Pangthoki Thoramasigi Nungeba Waroldi Fit India Movement haibani Thoramadu da drug na miyoibagi haksang amasung samasa sonba singi matang da lecture piki lamdamaduk ni miyo yangkai humdoina Thoramadu da sarugyaki Imphal West ki Mayai Kurbi dangarang Mayai Kurbi Development Association MDN Sinduna Anti-Drug Awareness Campaign Program ama pangthokre Thoramadu da Rimski Secretary Head of Department Dr. R.K. Lenin yauna akhang ahi kayana hawalagliba naharu singbu drug tagi matau karamna lapthonga lehengadagi habi matangda wangangki tabiriba pawasi Akaswani Imphal dagini National Eligibility Cum Entrance Test Postgraduate NEET PG Examination lisingani kunmato yethokre parikhyasi thasigi taranipan da tawgani taramani adubo COVID-19 gi anaba masing nongmo gi hengalakpagi warep asi sarkarna lokhibani
Parikya asigi matam hauzik leriba phibam asigi yenglaga matungda lepkani Haksel Mantri Dr. Harshvardhan Twitter da thagat pawarol amada hai hawgalagiba nahawriba medical gi satro singi hakchang phana leinabagi damak wariba silokibani Lebak the coronavirus positive oibagi chang leptan hengalakli masiga loinana na farakpagi chang su hantarakli adumoinamak lebaki mafam kaya da covid ki vaccine kapagi thabakti khumang yang na changsili Haksel amasung yafi yombal mantraloy na hai hauzik phawbada lebak da puna beneficiary koti 13 lakh ni fumari henbada covid-19 ki vaccine kap khare haukiba pungkun mari da covid-19 ki vaccine dose lakh 13 da hena kapki haiba matam asigi manungda covid ki anoba case lakh ani gi mathak ti thengnaki masiga loinan apunba positive case ki masing koti yama lakh ni fu hele Imphal ngasi phungba pauche singi maroiba pausingi damak hauzik Wahengbam Washington leire Washington Thagatai Suni Wangkai Kendradagi Okram Henry Kaki Budu Chanera Roy Yungkham Irabotna Kendra Sigi MLA Oiragani Haiba High Court of Manipur Girai COVID-19 Namadi Kabru Lai Phungga Mari Lainaba Pauna Ngasi Imphal Phungba Pauche Singi Maroiba Pau Oiri Lising Anitara Tareta Pangtokhiba Taramathochiba Manipur Vidhan Sabha Mikhalda Wangkai Mai Pakhiba Du Chanera Roy Mikhal Duda Mirep Oikiba Yungkham Irabotna Wangkai Kendragi MLA Oiragani Haiba High Court of Manipur Nangarang Pikirai Ngasigi Pauche Ayambada Ahanba Helain Togduna Maroiba Pau Aina Phongnari Welan Pau Naharoli Togdang Imphal Free Press Amadi Manipur Mailda Pauasi Helain Togduna Phongli Sangai Express Manipurida Pauasiga Loinana Irabotna Speaker Unakre Aduga Pauchi Asigi English edition dana Irabotna Court Kiraya Shibu Taram Okre Haina Phongli Isel Express ta Election petition da mai pak laba Irabot MLA oina wasak lauragani Kendragi miyamna taramna okre Iyai pakta o Henry gi election poll sana hankidre second takiba wai Irabotna speaker ga unakre morning bell da Henry kakibadu high court na sana hankidre Irabotna wangkai Kendragi anuba MLA oiragani haina headline piri sana lepakta su court kiraya sigaloinana EC gi ayaba phangbaga Irabot wasak laugadori haina Phongli, Pona Pamamasung People's Chronicle da Court Kirai Galoinana, Asumbana Mai Pai Haibadu Utle, Haibasiri Irabot Kiwafum Phongli. COVID ki pauda, Manipur da Sanglak Pasing COVID-19 negative oire Haibagi result Putokadabani, Haiba Raja Sarkari Wafum Pauche Sinda, Headline Tonari, Sangai Express English da Manipur da Mi Taranipan Nauna positive Waikibagi Pau Galoinana, April Taranipan Dagidi, Raja Sida Sanglak Pamioi Kudingmak Sungsoi Soidana, COVID negative Waibagi result Putokadabani, Haina Headline Piri, Pawasi, Morning Bell, the Suani Super Headline Pau Wadi. Pona Pamda, India da Pung Kunmarida, COVID positive Lak Ani Hena Hengetki, Manipur Dana, Taranipan Hengetki, Haina Headline Tori. Kaburu Lekada, Lining Tosanamahi, Laisangi Sarukara, Mai Chakre, Haiba Paushu, Huyelan Paugi, Anishuba Headline the Pongli. Mitaigi sentiment shock patabak Tobiganu, Haiba, Manipur Ningthou, Amasung Raja Savagi MP, Laishemba Sana Dobagi Wafam, Idei Park, Amasung Sana Lepakta, Headline Pau in the Pongli. Aduga, Isel Express Tana, Puariga Sago Nariba, Kaburu Laifam Lengi Matanga, Kamunel Oina Sagat Pagi Tawong Tadok Piu, Haiba, MLA Joy Kitchengi Wafam, Headline Togduna Pongli. Suni. Tagatari Washington, Loshila Pada, COVID-19 daging Altognaba, face mask uppa, foot taruglamna laiba, Kutsamadi, my meet Tarutanana Tamba Haiba, Azamba Tong Humasi, Ganga Jetpinaba, Amugana Ning Jerry, Arabita Marueva Pau Amug. Okram Henry Singbu, Wankai Kendra Gimut Oina Kankiva Adu, Sanada Roy, Yungkham Irabona, Kendra Dugi Emile Oiragani Haina, High Court of Manipurna Rai Pikre. April Tarana Nipan Degidi, Rajested Sanglakpada, COVID negative oivagi report Sungsoi Shoidana, Loina Raknaba, Sarkarna Hairi, Amasung, National Eligibility Cum Entrance Test, Postgraduate Examination, Lisingani Kunmato, Etokre, Paulo Jere.